Ayo muda cangjar ke? Ya riba maro, kok canglo. Pamu, aku ya no staff sing sibu, kamdori ke. Ayo na no thaba kara sini bado, proses ke amsat lagi maro. As maro, loina badi loin nungai. Thabok su handak tinya, yam yange, very smart. 90% di loira bane maro. Kangde handak ti nang nasana interview laura bani na, adum phaba ta bani me ke no. Maro. Maite mesa khara yaurisa yam singi mi loina basu loi hai aduga nupi masa ma yaurisa masim di mangau khara thi ko mani aina yam chingneri base ingau ngoksanara dana thabakti dum haiba mali interview nimit taga man lemi ba nang na khara phana honaro ha haidi nang na igi secretary ni na ba ado mare phagi su phagi ni handak sahi sisu akhoi gi company sina top tana ba kan hona minasi ko Manipuri siba akhoi ni puna mo hona minasi yengone Delhi asida akhoi ni na laga top adum oi base mase akhoi ni gi yam chokthoni ngai ni man masi nangi puna mo hona jamani marok Manipur da phauba ibani ne sungthok thok te kai wami na khiba mayam do ai budi maram rak ta dum thokpa yengone nangdi ima leitabaki amuk thobudo adudagi makhada na amuk chu thoktre as amuk haurak labra nangi do punsa isangi thomayam se hundok lamlaga pakta jatpa yabro kitang hairoga Manipur da Delhi sidagi hena nuai ba kari leigi wayam ngam ko company sini khanna ba salaina ba top tarang da hona ba da yam wakhar ba jani as punsi ba kari gino nang na Manipur pan me yadri sibo kari gino ba o akoi sai phajari se sidi khusem gi phajaba imale ba Manipur na phajaba duna ne tongan mamni ko madudagi hena nungai ba lam mama leite daw mina leijege na ne koitan tanari bani khangni o yare o khangi adu ru so edine Manipur da sungchat ek chatlo so sai da ne wari ngang le do shor pu dine tang kun da pang thok ka da ba project adu gi check to ru so chalo ba male oh hekta tale ne as ha oh chale nang ko haibi de hainoi iram dam mirai ba adu da sunatana aseng marup taga mirai da dine naitom ta jauni ko chale malaya kari ingu khangji ma ek hai raga Manipur kai kam da aina company sida join to roi base phanadi kuira bane ba hek lakpudagi masinu pase aina phanyam hobani khangdira khangsinadira ama tawriye mane interview numita phajabado wa thina ngawbani he khalakjadina aina matha sabdo khalakbaduda kam harawe aina manu shabse sin haidabda ngairabane ba mityengna kaya ingina kaya tawba yabadi tawrabane ba thamoi ga pandabra khangdeda kanade phaise puraga hekta chalage ngahak diwari chaba phangidana may I come in sir chango sa leitro da male haima leina lao noi sar di leiti lao ne namu kari hage habano chango lao noi sar su la ni da kaino da male akoi sar se magi yamna smart oijaba asumba chasaba sidane aina ngaujaba ne ba mana sukan khangdi ja kai gino ba ado da male nam da hawdokpiyo ba leina madu ai su loin khangine adu da ne akoi punsi ba se nangna di hena khangi duni madi nupi pan ba se sungya ya di mi haida hairaga ai pakhang na te sida hairkadaba sida walo re bema adu da ne ba yam chaise yengune aina khanbadini ne ma si nupi ama boy koidi heba khangdre da aine he haire ma pakhang na te side ta hairakani ai kari haigadam no khangde leina adu da ne ba ina am chaise mana pandra pande nu side ko hayabado ai pakhang na te sum haido kai gino ba yam sauning ba maga leiri kari sauning ba Manipur da chatloi Manipur da kai lege mingna punsi ba maite aduga Manipur panyade hey kaino ha nang angi do kaino sar sum phagi
파기에디 게이노 하 파기에디 게이노 너는 두마이나 ngang 야 미래세 너 이 서스펜 떠라 하 너이 서스펜 떠로 아이니 메이테이 마실니 이전군머니나 옌바 야바 옌거니 능 까마 헬 아이니 머니푸르 쳇바 쳇다바가 너는 거리 머리 내게 넌 거리 강게 디시플린 강다바 부지바 세 야레세 또 버세 미 까이라니 미 시 갑베메 부지바 아씨 너는 뭐 또물리 말해 어이 너는 까이바 강브로 너는 시대에 타박도 몰라 이거라 이랑도 몰라 이거라 아할라면 눈에디 이사도 타박 아마 떠오르니 쪽통처럼 가니 너희고 미모얌실 레이버니니 메이테이니 비첸터리버세 미똥이 시트리버세 Now you get out out 부지바 까이노 낭 떠시보 하 미래 사비시 이까이버는 싫어머니 마나 하이리 싱도버 까암 까이게 머로 낭수 마이 미상라 어스 하 말해 너디 낭수 마이 미상로 아주디 낭게 럭실로다나 부지바 까이노 낭 하이시보 오 아이디 낭부 얌나 땀지니가 어이버 미샤마니네 칼라가 낭디 얌나 또는 미모여마바 어이 히람 고디망때네 와민나라빠니 아이원데 낭나 아두복 하이바 ngamlabadi maro pai 낭나 탄다 힝어브로 아이 손에 ngasi데기디 마팜마제 타도 잘라게 낭 아이 와나 혼민나라빠니 말해 호직디 낭 마이 빡라바니나 나 탄디기 오이닝에 나타 계속 가이디 낭기 오이호로 아도가 낭 노마타가 노마디네 소드레 닝음다보라 아이 잘래 말해 말해 나 이거 짝기로 말해 짝기로 너는 짝기로 아이 까나부터 우린디 힘들어 야더버기 힘이가 분시나 까나부수 우린디 이마 선 너코이는 밤저람보도 퉁었나봐 너코이는 뱀부 오이르스누 칸노 호나락바네 랩다는 호나키가리 다른 까나는 강들어갔어 너코이는 니 강미유고 너코이는 니 강미유고 그리노 아니 또리버시부 그리노 응? 나티 머코일란디 아이 어와바 까오려고 혼나보다 머코이드 따이나 그래 머코이드 시행마싱세 하이드는 머코이부 템라게 아씨 뭐야니두부 라로이드바 잘라 소이드나 라카니세 아이나 말레미 북젤 야문나 캉이 아이 에에에에 라구라이니 그야도 망가오 티리바 이까이바 누마이타부디 라이르다나 그야도 하라운 걸 라이누니세 에에 말레 레이나 로 정우 로 까리기노 낭나 거기 거르시야 ngasi나 못 가도비게 하이노 타박 진크바 낭나 거기 거르시 까리기노 ngang biraga unase na call torokpasu nataba message ta pabada kok tumsi sum haibani ba mami che sum sangtore 레이나 까이데다 아이 계시 하이디 시디 오피스 나티 펌무드나 말해 펌무드나 레이나 노수 펌무드나 숨레비두부 와드로 말해 능 서울은 레이나 능수 서울은 나한기도 아이 디프레션 기땅 레이버 옥토버 군기니 반세 아이기 탄탄의 빵 톡서바 토로 엄마각 레이 마두기 리액션이 나코이다 따한 그래 ngasi디 롯라로이 까나도수 리드리바 와리니 나코이다 리르기 분시바 그럼 뭐하리 오호 아수쿠이는 불락바시다 낭 애원다 농부터보 아무것도 하이다바 마룹 낭 타모이디 파자나 깐마자니 호이 낭나 하이닝바 하이자로 낭나 째닝바 짜이자로 아깐바 타모이세 팔람바기니 ngasi 파오바 힝미바세 나트라바디 파레시 나코이네 이고네 징나리바 뿜바 꼭나나바 아이니 와리세 리가도리바네 와리세 리르기 따로고 마탐도 아이 MU다 마스터 토리
second semester da imanaba kaya tinadi aigi friend haibabu iman pabungdi ima atumbigi manakta adum laiki tamoga imaga aiga imagi mapamda lay imasu mathanda poi ipuni imagi maran pumba imai sa khoi humda loina panbirami sel paibada mini masing thanaba ipuni aduna imai sa yamna nungaina wata padana lay aigi pamba aina tawningba loina tawhal imabu yamna nungsi Oh, ima laitabagi Manipurda lainingdaba. Laina makha takho second semester tamlakpada first year dagi mi anoba mayam tamlai mayam dugi marakta sansu amani Chan. chan imanabi kana su tinaraktaba aina mabu hek urubada maga wari sananingba phauki magi mong hajadaba matawduda yamna kalak sakhi Maro. masu mi kaya pundi mamanabi amakha khara toina loinaba ui subject su pulli library da canteen da toina duma ui aigi punsi da aina tina ningkhiba nupi haibado maha khaktani maru adu maru maha asamgi maitain thamai banda manigi mayumda laibani Oh. wa kaya ngangdi minna yengbida khangdi saugandaba mingonda wa kan mahaiba ngamjadabini nokfetta tawgal noma class loiraga halakpada mamanabiduga moyani chatlami aina manak yogadaba khajitang ngairakpada ma wanthaki mamanabina ngahobagi masadi sohogdi makhuna pairama phone do pukai kaiki ai chenchinduna hospital na pukhat minaki wakal lakla male yam lengano hida kapi bani nasadubu kitang nungairabro aibu sida kamaina thoibidi aigi phone nangi phone do kaibududa noi family gi number thiba yadabududa namanabido thakibani paw hainanaba kaidorobano laktre nangdi chaksu charakta male laihau su tawbro doctor na hairambani charakte ngarangdagi laihau khara tawbane laktaba yadaba man leibagi lakpane as inega mamagasu yumda leiramoi moirangda luhongba ma chatkibane hai sibu kamai tawbano aidi Assamgi maitaine sida inegida leiba inegi machanupi amakhaktane Bangalore da mayum pale ai kuire inegida leiba thoibido ine hoi leiramdabaduda tawphom khangamaroi ai number su pi hogdre phare thoklaba laksarani se aine ne ORS leirubani khara thakchillo kain khangano aidi yam chamjai ko nang tineraga khangni swai anakpada imanaba malai itai magi manaw nupa imanabu aina tinaba moidagi isinga sabasu aina lawrurabani phisu aina loi lawrurabani aduga ne chak asabasu aina thonga puraknabani chak chaba yabra yengsira ha chaningde namanabido laglaga marol amadi khanglani ado nangina ming kai kauge aigi punsiba aina khara hangadaba male aise sakpudi angang sum manbanida haidi aigi pokpo numise Children Day numida pokpa adugi aigina chan kawe dadana khara di halamgani dada kaurage ya ye ado dada nang yang waramani sel su yam tingamani kaisu kaide da migi mateng pangmadi imana su dum pami ngansungali noi ini hoi lakti phawdi
ai leirage yum su nai singjamai thongsom lai kai dagini asum na ibani khangnaki puchiba ngahak leiraga mamana bi lakhi mani hoiga pau phongna na ba hona bada thingi pau di haikri aduga madi thinglomina hallagi hairaga chatkri nongdambagi nongdamba angapani kanagasu loine tina ningdaba aina mabudi thaduk tuna chatpa ngamlamdi phone number launare magi phone su sille wari adum sanare aduga ni malem no motel amada mana ibu kawragane offer toki oh aduga ne ah red rose ama piraga aibu nungsi hairaki puchiba kapsu kapki aina magi seba toki bado palla pallaga aisu mabu nungsiki noma noma ibani gi nungsi mari sesilaki yam toine koiba chatki ibani chatabum pham amata leiti saturday sunday khudingi unai koiba chatki oh adudi nangi sidi nungsiba hitaba min nungsi khalakpagi ngawba haiduni ne ha aduga hojiktana ekhoigi mangda lemsanna asi makhairo taning maluri mi maro makha Dada, nangi hairstyle se. Sumai tau seba. Sini yang pakcai. sino nang pam se Hoi. Dada, nang sam se. Kakanu ko. Sini yang phajai ba. na ko ni se yara ba yu ni se Yare, yang phajai. adudi ibani unaba khudingi dress hairstyle haina batawa Oh, yaye. ado nangi dine chan sam thadok pisinane phajai Yes. singba yam phajakre nangi ngorok ngogongak sam sinaga pabum sidaga suinaga taba se ubada monthokna pakchakre Yes. adugane aina muka hena kalak chabadi amu phizol ga setpa se aidi ta singna ngawi Asengba. singba Adudi aigi samse supun hek pularoi. Dada, punsi se ngaktinga iko. Ibani sumaina nungsirnarakani gaise thajade ko. ai sungai nupi di laira dana nupa phawu tinarakti adubu nangbu hek urubadagi nanakta leninki wari sana ninki Ado dada, aidine yam kigaleba. Horen ithanta kamai laidino khangdengo. Imega mamagado ichegi manakta chatkreba. Numit 15 mukti halawai hairami. Adudagi hena kuiropasu yai hai. As ayam kiningo. as kasu to roise ki da ki raga angon hairo ayam tholaki Hairake. Ado dada chalase mamjingaida thaba ingang loisan honaba. kanano suyam thi kansida phone to reisina sanini kado rajano hello san kado rage Dada san kado rage na ayam kireba. kari gino Duro. Thangnabasidane mi laitabasu yaweba. Ayam kireba dada. Nangmukta lakpiyo. san kasu to roise kam kono ba ai lage ba se ngai ko nang mukti kadai de lege Pamungda laiye. Chaksu chade. Tumbasu yade. Yum thaktasu kainoma. usi oiramgani nang adu pa pa khaladi yana ro se ai thola bani ima dane haipitang hairamge hayeng pakhat kaneba yengoi noi get yobaga ai phone mu tawrake thammose ki gano kasu to ko ai lai hello sam gese hang to lawo ai lai Da. Ay tholok pe yam kisaiye. as mai sungali sidi kasu to tholo ba ai ngai le re ba Sida dum wari loire ne. Kayam ki gangra bazano. maro
no imai mong duga nang di ima da kari hai chala chaliba nang yam hai rami tani ko da ima na ba ma hospitalize tore EP doini chatta yadre hajilum mani nang jidi ima na ibu miyam seba to haning bagi khudong chaba lawraga ima do oidaba ngangki makha ke dorage ba hairo as to nang mori si nungai ri numitu dagi moi mani oi halakri phawba numidang khuding yum do dai bani laiki mayam walking chenarakpa tholakri ngai da yum da halaki mani oi halaklaba matung ibani mahoksa gum Sunday numita adu unaki mahak thawai wabagum tawki san kayore ha kayore nangbo ngasidi yam nungaitena uida nasangam dabro nangbo nangna haiba dress sele hair style su tawre nangsu aina haiba ping masu du lila u black pen sele u hai silai kayore sibo ha Dada, haraugadra, wagadra, khangdaba wa ma leire. Kai wanu hai jibo. Hayuni, heta hayuni kai wanu. Ai conceive oire. Tesu taure. Soidre. Ha. Nangbo. Antuti phare kaino. Isanga tana udoraba. Nangna di nokli. Aina wari sa kemta khangbide. San. Aikhoina tawruba aran midugi chaina. Lanjadoba thawai duda piba pamti. Aduna mangalagumsi. Ini da hudolaga ima babungda sida lakpinaba hayal. Lakpirabadi ima tharakki san. Dada, adudi nangi exam di kamdauba. Nangi last year ni. Aibudi hobada ngairi. Tokla suyari. Kasu toroida yana masilasi ka dorage. San se thinki na bani channa ba toras. Lao channa ba toras. Sanam tangai ko phone ma lai yam ta pai ki. Hoi. Hello ima. Tammo ka dora. Ha. Ima bo. Kadai de noi lage. San nang hana thilamage. Ima do mai anaba do horaktuna hospital da pukhale hai. Lao nang han thilamage lao. Lao. Ngai kho dada. Adudi nang chalo. Yam lapa sunate ay adum han khrage ba. Nang imagi manakta thuna yoro. As nuai the se lao. Se lao ai nang nabani loi chelage. Lao nang han thilamage. Lao lao. Dada kistore ba. Gari thoraga hathu tawbodo ai nuai te ba. Ai dum chalage dada so dum chalo ba. Ho hoi phare adudi. Adudi chalage. Numitu da uki. Mahaki saktam dun punsigi arhoiba oikre thajadaba thogdu kayana aibu anghawu ohenki gari thongna aina phone tawki mamayum yaudore lambi pot amal leiri hairaki madi hekuru ubaduda gari ngaya khamalaga Laibane amuk tong ne hai nomi hairaki khanghodan magi phone network tat kusiba amuk tong ra switch off hairaki ha hospital yoraga imagi ngai hak chener ba mato khara pharak padangi call tawki ayim chup padu ma switch off adum hairaki Nongalaga amuk tawki sab manaki mabu kamdoramgadagi khanbada yam waki mathangi numit Solisingani tara marigi October ki tang kun gani pan kolamlaki Hello ibungo punsibo ibirabra mani kana ibungo thamai banda Jangi manegi yum danang haujumak lakta bayante. Magi mamaga mapaga su pau haikrabani.
ꯌꯥꯔꯗꯤ ꯏꯕꯨꯡꯉꯣ ꯈꯤꯇꯪ ꯊꯨꯅ ꯌꯧꯁꯤꯟꯕꯤꯔꯣ ꯑꯩ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ ꯄꯨꯟꯁꯤꯕ ꯃꯐꯝꯗꯨ ꯌꯧꯔꯒ ꯏꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ 이미세 멈기 ꯃꯔꯨꯞ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯆꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡꯅ ꯐꯤꯉꯧ ꯀꯨꯞꯇꯨꯅ ꯑꯩꯕꯨ ꯉꯥꯏꯔꯝꯈꯤ ꯑꯩꯕꯨ ꯉꯥꯏꯔꯝꯈꯤ ꯄꯨꯟꯁꯤꯕ ꯆꯟꯅ ꯃꯅꯦꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏ 마기 폰에게 넘버를 넣으라고 보호피락거니 서너기기 맞동인 아이고 마기 마이쇼한기 아이기 어와버디 마펌드대기 라그대기 좀마 좀 해라기 이반이나 셋기와 마팜 우기와 마팜 우르우르 코딩기 마샤오이키 أي نوع بدو ويكي أي نوع بدو ويكي پوچھبا مرو لا وقت هيرو اكسيدنت ندو أي جنب بودنا تذكر أي جنب بودنا تذكر پوچھبا أي تمويد تاريبا 마기 석탄 맛이디 물로야 돼 바로 물로야 돼 아이 녹전다키 아이 또우다 와리야 시험을 강들어봤어 이마는 이부템 이마기 갈라가 힘내부디 야디 아이 마들이 야합을 넣으러가 델리시대 라기 머니푸르 박사들이 Lena, kaidaw kapati. Nangsu, wari si taba da kapning labro. Sar bukse khangdaba na ngangoidaba kya ngangkhre. Sar bulana khalu. Sar na waramgodaba mayamdo. Lena, ai nungsiba khangdaba nati. Ima leibak nungsidaba su nati. ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯆꯝꯖꯕꯤ ꯀꯅꯥꯗꯁꯨ ꯃꯤꯅꯝꯕ ꯄꯥꯝꯗꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯀꯅꯥꯒꯤ ꯈꯟꯗꯨꯅ ꯌꯨꯝꯗ ꯆꯠꯅꯤꯡꯒꯅꯤ ꯃꯈꯣꯏꯅ ꯄꯥꯝꯖꯔꯝꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯒꯦ ꯂꯦꯞꯂꯦ ꯃꯔꯨꯞ ꯄꯨꯟꯁꯤꯕ I am very proud of you ꯄꯨꯟꯁꯤꯕ You are a great person ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯨꯞ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯋꯥ ꯊꯣꯛꯅꯔꯤ ꯃꯔꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯤꯕ ꯃꯔꯨꯞ ꯏꯔꯝꯗꯝꯗ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯅ ꯏꯍꯩꯆꯥ ꯀꯌꯥꯕꯨ ꯅꯪꯅ ꯊꯕꯛ ꯍꯥꯞꯄꯤꯗꯨꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯄꯤꯕꯤꯔꯤ ꯃꯔꯨꯞ ꯅꯪꯅ ꯂꯨꯆꯤꯡꯕ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯅꯪꯅ ꯂꯨꯆꯤꯡꯕ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ I am very proud of you ꯃꯔꯨꯞ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯅꯣꯏ ꯑꯩꯕꯨ ꯁꯥꯎꯔꯅꯨ ꯑꯣꯛꯇꯣꯕꯔ 19 ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯕꯅꯤ ꯅꯤꯡꯁꯤꯡꯖꯕꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞꯇꯣ ꯅꯈꯣꯏꯗ ꯇꯥꯏꯅꯐꯝ ꯑꯣꯏꯈ꯭ꯔꯦ ꯃꯔꯨꯞ ꯅꯈꯣꯏ ꯁꯥꯎꯔꯅꯨ ꯃꯔꯨꯞ Sar, aina lanbane aibu na chalbangni khanduna ngakpiyu Lena, nukhoy kanasu landeda ngahak saunabagi panghai hainabani hayengdagidi laananaba tawro noi yauduna ai thanda tawba ngam thabak amata nati marup Pujiba aisu khangmudabnina nangonda ka hen wa ngan haigre nangsu aibu saurna kumaro ngasidagine akhoi myam pulaga nangi changi thamak niksingmu numito punna pangthokminarasi akhoi gi punsidasu ngasidagidi October 28 che punsi go ina kauroi nangi thamak nanna khanjaba changi thamak akhoi punna manumida se niksingminarasi maro lao akhoi gi thabak sing ase loisanaba tawrasi